Ngasigi ahan boina September thagi ahubu sarukta kuki narco terrorist singna Impal West District ki manung sanba kautruk kadangban amadi sanjam chirangi mapam singda satharakiba itek aduga mari leinana document sing adu NI da sinaraknaba Manipur Police Department tahirakiba laikre hairi loinana state lenga ki makai dagisu case adu NI na mapung phana tijinbinaba khangan kibasu laikre hairi NI na case adu pai kibaga loinana special court NI ki makai dagisu Manipur Police Department case adugi mari leinaba se chang sing case diary amadi phagalakiba polam sing pikhalaknaba khangan khre haiba wapamna ahan boina miyamda thamjari makha satharakpada ngangom su chandra mitai hairiba page asigi post amakhak lokhotchage ngarangi video oiraba mali hojikta jomi singna makoigi page ta thagalai kukilen leite haina aduga kukina amuk kuki gi group ta zomi refugee chongtal uichal haina sawna karimna boy hain hauri haiba wafam thamlakli makhatana Kwakaitel 360 hairiba page asigi matungina jomi singna Churachandpur da dukan amagi satarda Fakukilen Thazilamle hairi page asigi makhata tarakpada dengue na naba miyoi ama laikidre Impal East amasung Impal West ta dengue naba gi chang he na wangkalakle 2024 January daki hojik phawbada punna case summary gani phugani pa nakre hairi makhatana page asigi aroi boina post amakaka thamjage Nasigi numit chiniko Manipur na India da namfuda tilan kiba numit merger agreement haiba wafam thamoi kaiba ga loina na thagalakli maka satarakpada honorable CMN Biren Singh gi page tagi post amakhak thamjage khangabok ta state government na horticulture agriculture handloom and handicraft amadi state planning development yaungna CM economic revival mission gi makada NGO singa kosamna duna training program pakhat pa hauragani haiba wafam thamlakli Makhas atarakpada AT Zenan Headquarter ki PRO Ruben Mangang Khairakpang ki page tagi post amakha lokhotcharaga miyamda thamjage samapal lakera lising mapal lakera ekhoi karimata na sungde kuki noina aisi yam haning labasu hat pangamdri ai gumba kayano ngasi leidisi maitrabak asida nupa thokna thingaina rasi chen ganuko refugee sa haibo wapam thamlakli makhatana wasingang dringaida tin fazana yot tharaga wangang gadabani noaitaba leirasu personal oina haina gadabani Lan hek haubadagi aranba machet amata tawroktriba thawai haksang lan thum punamak puthoktuna leibak ngak liba ekhoida fawbo yauna usittaba sidi tawhaningde sengdok sinjin tawbasi ekhoisu nungaite aduga aremba afaba thabaksu natte haiba wafam thamlakli makhatana ipaw Manipur update hariba page asigi post amani kala khotcharaga thamjage ngasigi bangi saktam pauna kaichel ima kaichel amadi thangal kaichel thonglole passenger gari sing chena khidre haibo pham thamlakli makhatana ziri da sa ani losin bikre amana so e sokpadu su khara thuna siro yai fare athawba sing haibo pham thamlakli makha satarak pada hi yai khomba news sariba page asigi post kar khak lokot charaga aroi boina miyamna thamjage mapung phana train tawraba kuki militant sama pallom Manipur sangsin kre hairiba si thengnana ba security gi oiba strategy group operation meeting ama pangthokre haina Manipur security advisor Kuladip Singh na phongdokre wafam asing asi chief minister secretariat hall da pangthokpa pawgi mifam amada phongdokkibani haiba wafam thamlakli page asigi makhatana sakhangdaba singna CAFNPD minister L Susindro gi personal assistant PA Sarangtem Somarendro sahi nifugo humdoi apokpa Sarangtem akoibi ngasi ayuk pung nipan makhairom tarakpa doida Khurai Babu hotel mayadagi fadona pukiba adu yaningdaba phongdoktuna ngasi Khurai saithabi leirak mayai lekai maira paibi amadi clubs kapunna kusamna duna S Somarendro phaba yaningde magi maral karino athuba matamda thadokpirau kanana karigi damakta phabano athuba matamda sengdakpiyo haibagi demand tawraduna wakat mifam phamkibaga loinana JCM su semkhre Somarendro gi loina bi SD Palina phongdorkbagi matungina mahaki mapuroiba amadi macha senga punna kaithelda tarpongi hai leiba chatpada thodok asi thokibane mahaki mapuroiba athuba matamda thadokpiru haiduna Pawmi singa unabada phongdorakre haibo pam thamlakli makhatana ain kaina illegal immigrant sing Manipur da sangsilakli ba asi thingnana ba Bharat Sarkar da taksin biu haina IPSA gi president Khuraijam athawbana United Nations Human Rights Council gi mifamda pukhatkre haibo pam thamlakli PSC gi makata tarakpada Churachandpur district gi manungsana laiba Samu Lamlan area da security gi apunba combined team amana thiba humba gi thabak sathabada khulai paiba singna lotchinduna thamlamba oigani chingnaba improvised rocket shell ama size manadaba live rocket head ammunition ahum improvised mortar pumpi ahum anti riot stun shell ahum amadi stun grenade ama pagat pangamle haibaga loinana
अरोइबोइना नेशनल हाईवे 37 अमदी नेशनल हाईवे 2 दा लमदम असिगी तंगाई फदना नोमदा संगद्रबा याद्रबा पोचै पुदुना लाकपा गरी 153 अमदी सनी के कुनगा मरी हाइरिबा लंबी असिदा अपनबा यावदना पुसिलखरे मखाताना पोचै पुसिलखपदा खुदोंथिबा थोक्तनबगी दमक चिंगनिंगाई ओइबा मफमसिंगदा सिक्योरिटी फोर्स ना अकनबा सेक्शन थौरांग लौखटखि मणिपुर डिस्ट्रिक्ट पुनमक्ता पामदबा थोदोक थोक्तनबगी दमक सिंग अमसुंग तमदा पुनः चेक पॉइंट 100 हांगदुना अचत ओंग सिंग चेक तौबगी थबक सथबदा मिफा मिपुन अमता यावखिबा लैति हाइबो फम थमलगा नसिगिदि मतंग साइदा लोशिनजरे।